Romario na sengdokpagi matungda Rose na muka bongnauna life ama tharaeba nobani na lebak irang horiba matam siga nang na mukwa ama nang na muwa ama tawraiba do nobani gi matangda video wafam khra thamake mamangda mayam da nogi life se na tahangi mayam da kainomta sengdokchage Romario na hojik sengdorakpagi video ama anauba ama tholak YouTube da thagalakpado adudo mana hairiba wahai jingdo aranba khara yawe ai khara chumthorake na live se thajarakpane kaino ahambada mana ai je chelure khangbadagi kalpana ga khangnaraga chenbani ai chelure khangbadagi ma kalpana koiraga chenbani haibado aranba oigani ahanba ibani manguba matamda senapati da manguba matamda police na ai se hapta amamuk hena mangubado adui manungduda iba aigi history se moi family na tawraga loina thigatlama matungda ai je chelure kholure je khangbadagi police ta pharaga purakpa matamda ibani mak wahang pahong hangbada aina su asengbado hai ai chelure kholure na hana aina class 10 ta tamba matamda aigi incident ama angang oina phadok na gibani ai adu matamda aduga Romario su khange ai chele khole ja dugi matamda nganna khangibani han bai bani thodok thokpa matamda aduga kamain tawge da Romario su khange ai su khange aduga haujik na mu Romario na sengdorokpagi wafam se asisu masi am tamina gi seba loira kanda aigi oiba mot ani make homda khatang thamjaramge Romario Khanajam Kowi Babagi Mingna Romi Khanajam Amadi Mamagi Mingna Roma Khanajam Aigire from the Hayang Maya de Kaidani Hoji Bayak or Liver Roslin Bani Chilure and Haido Chumba Wafamni Bani 2021 February Tada Sanapati Japada Chilure Adugi mamangda ai hana atoppa nupi ama chenduna leire 2020 gi April 23 da chenbani adugi matung daya kauba imanabi amna Roslyn ibani khanganaba silakpadagi ibani chele aina hana nupi chele haibasi Roslyn masa khangi chelaba matung warpot pubalo matungda mayum palure haiba khanglakpadagi aiga kalpanaga amuk nusinaraga chele nupi khunaibo kesum laita tawriba aranba asigidama party na pirakpa tarakta isana yana lawjarakani matungda amuk henna tawjararwa Rose na tharakiba life to ai loibo hapcharake ado video se mobile te gi oina ngasi video am semge na khalambani ado video se adugi matik sangdro mare aina haigadabadi magi sengdokpai video do last hapcharamge nupi su nipa su anima kemham na haigadabadi hoji leibak ta thoiba irang se isinau singna doctor da sakadaba chappa ngamdadana awana kya leibasi marak siga adugma noi nupi su nipa su wakhal tadraga noi na wakhal tadraga leibak mayam punamak ta hojik chenthabagi mato mongum nupi su nipa su adugumna aina muk aigi wa ma hai nang namuk nangi wa ma hai phagi sanabai mato mongum torakanu aduga nakhoi na wakhal ta haudraga hojik nupi khangde nipa khangde Rose su Romario su nobani makte na haigadabadi Noibani na wakhal khanda da bagadagi wakhal khanda hodabadagi hojik thoiba thodok mayam se lebak mayam thinna hojik mayam punamuk se khangai base namai palido khara ikaiba khangba taragadi toribadu kaino khandabiu nupi su isana isagi ijet khangdagagi khangna bata ngairiba nipada khangna bata ngairiba nipaduga karigumba ikai hangyoba leitagagi loina nasagi life ta kari oirakani khandagagi nangna tawningba tawhiya matungda hojik nipa na khongoi biramaga hojik life thadoga mayam da kapsanaba toibado nasakto aigi oina di nusiba pokte aduga Romario da no da haigadabadi nupiga khangnabagi matungda nupibu usit thoidabagi type ta adumaina sanabagi matomongda sanaraga mase soiramme haina nang namuk langchekpado ado Romario nangsu nipa ama oibagi adu ramchat amasung nipa ama na chatkadaba thodang nate adudo aduga nupi amasung nipa animakna nipa nupi na khangnaba kanda nipa nupi na khangnaba kanda aigi punsigi oigadaba nupi ni aina khallaga nipa na su khangnabiba aduga
nupi na su ai gi punsi ko ina oiga tabani pane khan ba taraga di jum pandri ga yamang da jumban lambi ke doi da thambi ganu aduga aduki mati film natana film gi mau taw mong da leiba do adu tawbi ganu ekhoi maitai ne base kaubiganu maitai nupina isagi izzat po aduki matik luna thamya base aji kaubiganu isagi izzat loina jon thokpa loira kana huji kapsana ba noksana ba to base pamde aduna huji ibung yu passing na Romario da su warak pa ki matungda huji am kamung Rose na nong na thai ban life se hoi Rose ki maran layam da basu jai adubu aina Rose ki pham da ina haijaning badi nupi ama oiraga di aduki matuk ikai hangoi na chatka da bani nuksina bani pa ngarang tak lak pase nang bu lawni lawroi khang da bhai nang na nangi are ba puna kathokpa nupi ama na matang matam sadana koi ba chatpa aduga maga aduki matik ai punsi gi oidro bani haina khallaga oibho oidinga ya mangda adugumba bi adugumba khongchat adugumba lambi kya chatli bado adu pamde hoi nang na toy bodo aigi inau do oira masu aigi cha do masu aisu sauningani aisu nungai ro ado soirei bodo kadai dano soirei base kadai dano nupi na soirak padagi soibane base kauganu nupi ekhoina yadraga di nipana kai tongode henjan mangam doi banate aduga Romario da soina haiga da badi nupi sibu aina themna nona aigi ohenba ngame nupi di pangdhan bangame be mato mong da sanaraga langche ke khanba Romario nang busu aina haiga da badi nupi sina aduki matik nangbu thajadana magi ariba punam nangbu kathokna hoji aise nangi oidro mani khanna Rose na nangi maphamda kathoiba punamak to ado nangna mase matik chadre nangna kathok piramido do nangna magi history sana hangat piraga mabu nangna khangnaba khangde nangna chelu ba khangde toribodo magi history hana khangat piga nangna ma chelamda ba nangna loba taraga di ma chelu rena nangna mabu langche pham thokte nangna mabu nungsiru badi ma chelu gera mabu nungsiru base kaida nungsiru bano aduna asiga lali badi chap chana mana chelu rena langche ma bodo nangi su maran aduki matik lei Romario nangi su animak ki maran lei aduna aigi maike de animak lali nupi su jum pandrige mang da aigi oidro bani haina aigi ari punamak kathoga aigi ima ipa gi ijat aigi yum gi ijat khangdra hojik example hojik Romario na atopa nupi chelakpa kanda Rose na kappi base Rose ne kari gumba khongtang break phana le maga taraga di Rose na kari gumba aina magi maphamda chatringa maphamda aina khongtang henjalamda ba taraga di ngasi Rose na aduki matik chawthokna nanguma ni pasidi mawa lawdi haina leithokpa yaba ni aba adu nang ngasi kappi bada nangi weak point ama lebna nang kappi bani aba adu maina Rose na kappi base Rose ki weak point oina kappani hoi Rose ki su maran lei hairaga su aduki matik maran yamadi Romario nangi su aduki matik maran yami ma chelure na nangna langche be nangna mabu thadoi bodo adu nangna mabu pamna lawru banina ma cheludre adu nangna thigatpai darkar oide cheluraga su ma su nupi ni ma su thamoi pali bani magi thamoi dura nangbu thajabadagi nangda loina ka thorakpani adu ngasi nangna ma se nangi obada matik chadre na khanna nangna langche mi bodo mabu lawdri ngai da nangna ma history hana jingbirang badani nangna maga sagatluba manglan myam do hojik Rose na di Romario gi oidani abe khanbi wakhanda manglan myam sakhra bani aba magi life ta hojik nupi ama oira bani na mase malem pumana khanga bani aba do magi life ta hayeng kona mana yum pan gi bajai pan da bajai ado pukchen chawba mana Rose bu yum pan gi matung da nungai ya tham gi bajai ado kari gumba mana yum pan bagi matung da nangdi adu de myam thilapa taraga di Rose ki life se kyam yamna wahogani abase Romario nangna khangwam thokpani aduna tungdagi di haurai banupi masa nipa masa khudimak taina haijagadabadi hojik mayam gi oina Romario amasung Rose na toriba thabak siga haurai banupi masa nupi nipa masa singna aduki mati wakhan khandaraga nungsinaba khangnaba asigi matamda karamba limit phau khangnani nungsinani habase mayam khanthabi oina si opana thamjage ado hojik Rose ki oba wafam se loiwak tami nagi si ai makhoi ani tagi oba video ma tongana semjarake ngasi ki si yam video sangani hojik Rose na tharakpa video se mayam da thamjarake mayam da kainomta sengdokjage Romario na hojik sengdorakpagi video ama anouba ma tholak YouTube da thagalakpado adudo mana hairiba wahijingdo aranba khara yawe ai khara chumthorakena live se thajarakpane kaino ahambada mana aise chelure khangbadagi kalpana ga khangnaraga chenbani ai chelure khangbadagi ma kalpana koiraga chenbani haibado aranba oigani ahanba ibani manguba matamda senapati da manguba matamda
पुलिसना अखोइसे हप्ता अममुक हेना मांगुबदो अदुई मनुंगदुदा इबा एगी हिस्ट्री से मोई फैमिली ना तौरगा लोइना थिगतलम मतुंगदा अइसे चेलुरे खोलुरे से खंगबदगी पुलिस ता फारगा पुरकपा मतमदा इबानीमक वहांग पहोंग हंगबदा अइनासु असेंगबदो हाय अइ चेलुरे खोलुरे नहाना अइना क्लास 10 ता तंबा मतमदा अइगी इंसिडेंट अमा angang oina phadok na gibani ai adu matamda aduga Romario su khange ai chele khole ja dugi matamda ngan na khangibani han bai bani thodok thokpa matamda aduga kamain tawge da Romario su khange ai su khange aduga moina adu khanga matungda ne ibani se yanaraga amuka paw phaunaraga tawri adui matungda muk ibani se mana chela se khola se haira e aduga mana ai loba lakpada laikai mina thengna badagi club ki mina thengna badagi club ki mina phagi bene ibani se phabadagi ibani se yumda paw piraga moi mayumda paw piraga aibu moi mayumda pogi puraga aibu amuk nongan baga muk thille yumda muk thilla kanji da kamain tawgeda adugi matungda ne ba ibani se loi khangnara matungda ni ko loi khangnara matungda ne ibani na waroi pot puri se adai hanaman loi wari sanara matungda chep loiraga hongani khotkani hainaraga dumaina thamaga adu oitaraga di waroi pot puraga thamji ma su nupi tokpa yengdana ba ai ju nupa tokpa da kartu karan tawdana ba dumaina tawraga hainaraga waroi pot se pugi bane ba ibani na mana kaidobaino senapati da ibani chele duga kaidobai rape case panbi doino ibani yanaraga chembani mama pa na tawraga sinba thorang ngaktane ba sisingse aduga club ki che changzo hojik ai nakta loi leiri adu mayam da ucharake asise khathong youth club ta igi bache ne ibani chenba matamda si che je inaraganda soisang loknara matungda smaina tawgibane ibani na mama sana hairi je sida loina li ya ibani yanaraga iraga tawgiba pot ne mama sana hojikta ai chelure haiba khanga kanda kalpana chenbani dudi aranba oigani kaidobagi mana ai khangna adu matamda pamdragadi moi imung manung na ai pamda taragadi kaidobagi waroi pot pubiramino kaidobagi chahi ani ahum koiramino pamda taragadi matamduda dum tokna gibayai mana chen moi imung na chenbam leitabadagi wari je sendok sajin tawraga thagalakpani se mayamda sengdokpagi ai life se thajarakpani moi ahanamangi soi sangsu yauri sida ai kaidobagi moi mayumda purino moina pamda taragadi khudakta dum ai khoi pamdre nupi je hairaga dum loisanagi be ai namira moi no sura banamo si hana moi ahange soi yaubane lokise sang aduni mayamna hojik thagalai do isana su yaningde kaidobai rape case pandoino moina ai pamda taragadi kaidobegi waroi po adui matungda kaidobegi mu waroi pot pudoino moina ai hojik kaino da leire imphal yore imphal da yojara bane ai jo hojik ai wahang pahong amta chathaba leitri ekhoi jo sida laikai club ibung mayam ga mera pai mayam ga meeting haidi moina ju laikai ai gi su laikai pan banina ai laikai je thodok thoki banina moi ga su wari watei sanabagi kaino ngasi je ta ina thengna su yore e sida imphal da ado moi ga su wari sanare ado hayeng su makha ta na ekhoi ju chathagi gani asengba wadi aiju kaino tor aiju kisiba baw kisalaktre sigi sidadi moina chenba ju sukya yaroi maran mathum pairena paisa pairena ai khoi da onkhalak padu su yaroi moina thadok janu phaina loop tu da takhi basu leite aina kaino tawgi basu leite moida che thajangi basu leite kanana ni inu su khangde moi masana ni nupa imung no tawraga tawhali potla su khangde ai di achumma loi haidokani ai Romario da leige su khandre
ꯑꯁꯤꯅꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯦꯡꯗꯣꯛꯂꯛꯏꯁꯦ ꯍꯧꯖꯤꯛꯇ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯊꯦꯡꯅꯕꯗꯒꯤ ꯂꯥꯏꯚꯁꯦ ꯊꯥꯗꯣꯔꯛꯄꯅꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯣꯏꯅ ꯑꯩ ꯀꯩ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯟꯅꯈꯤꯕ ꯌꯥꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇ ꯃꯣꯏꯅ ꯑꯩ ꯆꯦꯜꯂꯨꯔꯦ ꯈꯣꯠꯂꯨꯔꯦ ꯑꯩ ꯑꯁꯣꯏꯕ ꯊꯤꯔꯒ ꯃꯣꯏꯅ ꯆꯥꯟꯁ ꯂꯧꯔꯛꯄꯗꯨꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯃꯣꯏ ꯆꯦꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯕ ꯃꯥꯁꯨ ꯍꯥꯟꯅ ꯆꯦꯜꯂꯨꯔꯦ ꯈꯪꯉꯦ ꯑꯩꯁꯨ ꯍꯥꯟꯅ ꯁꯣꯏꯔꯨꯔꯦ ꯈꯪꯉꯕꯅꯤ ꯏꯕꯥꯅꯤ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯀꯩꯗꯧꯕꯒꯤ ꯃꯥꯅ ꯑꯩ ꯄꯥꯝꯗ ꯇꯥꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯆꯍꯤ 2-3 ꯀꯣꯏꯔꯝꯃꯤꯅꯣꯕ ꯃꯈꯥꯗ ꯌꯥꯎꯔꯤꯁꯤꯅ ꯔꯣꯃꯥꯔꯤꯑꯣꯒꯤ ꯁꯥꯏꯟꯅꯦ ꯁꯤꯗ ꯌꯥꯎꯔꯤꯁꯦ ꯀ꯭ꯂꯕꯀꯤ ꯆꯦ ꯌꯥꯎꯔꯤ ꯑꯩꯒꯤꯗꯤ ꯁꯤꯗ ꯑꯩ ꯀꯩꯝ ꯀꯤꯗꯦ ꯑꯩꯒꯤꯗꯤ ꯃꯤꯆꯪ ꯍꯥꯏꯗꯤ ꯑꯩꯒꯤ ꯁꯤꯗ ꯂꯦꯞꯄꯤꯒꯗꯕ ꯑꯩꯅ ꯂꯥꯜꯂꯨꯗꯕꯅꯤꯅ ꯑꯩꯒꯤꯗꯃꯛꯇꯁꯨ ꯂꯣꯏ ꯂꯦꯞꯄꯤꯔꯤ ꯑꯗꯨꯅ ꯑꯩ ꯁꯨꯛꯀꯤ ꯀꯤꯗꯦ ꯃꯤ ꯃꯌꯥꯝꯅ ꯃꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯑꯩꯁꯦ ꯄ꯭ꯔꯖꯥꯒꯤ ꯃꯃꯥꯡꯗ ꯑꯩꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯑꯩꯁꯦ ꯑꯔꯥꯟꯕ ꯇꯥꯍꯟꯕꯅꯦꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤ ꯁꯥꯏꯟꯁꯤꯅ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯍꯜꯁꯤꯡꯅ ꯇꯧꯕꯅꯦ ꯑꯁꯤꯒꯨꯝꯕ ꯃꯥꯒꯨꯝꯕ ꯃꯍꯤꯛꯁꯤꯗꯤ ꯃꯥꯒꯨꯝꯕ ꯃꯍꯤꯛꯁꯤꯗꯤ ꯐꯖꯅ ꯋꯥꯔꯛꯀꯗꯕꯅꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯆꯔꯛꯏꯁꯦ ꯂꯥꯟꯅ ꯎꯕꯤꯗꯅꯕ ꯑꯩꯉꯣꯟꯗꯁꯨ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯩꯅ ꯂꯥꯟꯅ ꯎꯕꯒꯤ ꯇꯥꯏꯞꯇ ꯃꯦꯁꯦꯖꯁꯨ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯒ ꯑꯁꯦꯡꯕꯗꯣ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯦ ꯃꯥ ꯅꯨꯄꯤ ꯆꯦꯜꯂꯦ ꯆꯦꯟꯗꯕꯤ ꯐꯦꯁ ꯄꯥꯝꯃꯦ ꯍꯥꯏꯔꯗꯤ ꯀꯩꯗꯧꯕꯒꯤ ꯋꯥꯔꯣꯏꯄꯣꯠ ꯄꯨꯕꯤꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯑꯩ ꯃꯌꯥꯝꯗꯒꯤꯁꯨ ꯑꯆꯨꯝꯕꯗꯣ ꯁꯦꯡꯗꯣꯛꯆꯔꯛꯄꯅꯦ ꯃꯌꯥꯝꯅꯁꯨ ꯑꯁꯦꯡꯕꯗꯣ ꯈꯪꯕꯤꯔꯣ ꯑꯗꯨꯒ ꯖꯁꯇꯣ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅꯁꯨ ꯑꯩꯁꯨ ꯆꯦꯜꯂꯣꯏ ꯑꯩꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯍꯪ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦ ꯑꯩ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯖꯔꯛꯀꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯛꯀꯦ